India ge oina COVID-19 positive miyoi lising tara taruk johum humphumanga sukre amadi virus asina maram oiduna laikhidaba miyoi chawnga kunga mathoi sukre malem gi oina hauzik phawbada positive oiba miyoi lakul humdoi lising kunga mapan amadi chatruk yankhai mathoi sukre amadi sikhiba misingna lak ama lising humpu chatret kunga mathoi sukre Nonglai nungsitna yum humdok pikraba moirang kendragi manungda leiba imung singda MLAP Sarat Chandra amadi mahaki miting makhada semkiba COVID-19 Relief Fund moirang kendragi maikaidagi awaba taraba imung singda ngasi tengbangkre Sanga yumpham Mairen Khulda leiba Social Backward People's Development Organization amadi Karachi Youth Sporting Association anina sinduna ngasi sanga yumpham Saval Leikai gi leita laira nongmagi chara tanjariba amadi lukrabi singda chana thaknaba potlam sing yenthokre Thawbal Municipal Council gi Ward number 32 gi councillor KS Thambal na ngasi ward asina konba mafam singda leiba yumthong singda chana thaknaba potlam sing yenthokre Communist Party of India Manipur State Council gi COVID-19 gi monitoring committee na yumthong chamada chana thaknaba potlam sing yenthokre hairi